Akespan Imphal Wahengbam Washington Pau Pajari Ahanbada Maroiba Pau Raja Teretki Vidan Sabha Chitara Humdogi Mara Chemical da Congress Samadi Trinamool Congress na sit Mari da Mai Pakre BJP na sit ani aduga Aam Aadmi Party amsung DMK na sit amamam pangki Pradhan Mantri Narendra Modi na hairi Sau hauki basahi ahum mari asida mahaki sarkar na miyoi koti nipal da tabak pi kibasina tabak pangdre haina aran buwapam sandok liba miyoi singi machin mensile. Kendra Griha Mantri Amit Shah na Madhya Pradesh ki jila yankai manga magda Prime Minister College of Excellence ngasi indoor dagi video conferencing khutang da hangdokani amasung Wimbledon tennis ki nupagi singles final da ngasi mamangi champion Carlos Alcaraz ka world number 2 Novak Djokovic ka numidang wairam pung 6 makai da thengnaragani Laibak asigi Raja Teret ki Vidhan Sabha Chit Tara Humdogi Handak Pangthok ki Bamarak ki Mikalda Congress Samadi Trinamool Congress na sit Mari Fangkre BJP na sit ani aduga Aam Aadmi Party amsung DMK na sit amamam pangki Bihar da Independent Mirep Sankar Singh na mahaki khwaidagi naknaba lamba JDU ki Mirep tagi vote listing nipan ki mathakta henduna Rupauli Vidhan Sabha Chit Fangkre Punjab ta Sarkar Pairiba Aam Aadmi Party na Jalandhar West Reserve Assembly Seat Fangkre aduga Himachal Pradesh tana Sarkar Pairiba Congress na Tehara amasung Nalagarh Vidhan Sabha Seat sing Fangkre BJP na Hamirpur Vidhan Sabha Kendra da Mai Pakre Nongsu Bangla Sarkar Pairiba Trinamool Congress na Raiganj Ranaghat Dakshin Manitala amasung Vagda Seat sing Fangkre Uttarakhand Congress na Badrinath amasung Mangalore Vidhan Sabha Kendra Fangkre Madhya Pradesh da BJP ki Mirep Kamlesh Pratap Sahana Amarwara Seat Mai Pakre Pradhan Mantri Narendra Modi na hairi hauki basahi ahum mari asida mahaki sarkar na miyoi koti nipan da thabak pi kibasina thabak pi dre haina aran wapam sandok liba miyoi singi machin mensile Thabak pibagi matang da handak ta puthokhiba RBI gi report paladuna Sri Modi na hai laibak asida khut sa haibagi lamda chawkhalhanaba amasung thabak piba haibasi yamnamak tangai fade amasung mahaki sarkar na lam masomda akanba thabak paikhatli Pradhan Mantri na Mumbai gi Goregaon da lupa koti listen kunmapan gi lambi thong gi project sing jatra hunba amasung sangaba gi thoram da hai mahaki pandamdi Maharashtra bu malem gi khwaidagi chawba sel thungi sakti gi pukai ohenba amasung Mumbai bu malem gi sel thungi technology gi konung ohenbani mahang hai Mumbai sohor gi manung amasung akoibda paikhaliba infrastructure project sing asina sohor amasung masigi akoibda lairiba mafam singagi lambi thong hena phagal halagani amasung nupi singda ahenba khudong chawa kaya piduna asoyangam thokhandaba ngamlagani mahang hai miyoi koti ngapigani miyoi lakh tara da thabak piba ngamgadaba Palghar gi Dahanur da leiba Badhaban Hithangpham lupa koti lising humbudra taruk sangna saba kendra na yare Kendra ki Griha Mantraloy na Jammu and Kashmir Organization ek lisingani taramapal nong na semdoktuna Uparajapal da ahenba sakti pikre Kendra Sarkar na ek asigi makhada Transaction of Business Rule semdok pagi notification na mathokre masi official gazette oina hek thokpa numitagi satnaba hogani khongthang asina India Service Officer Police amasung Judicial Officer singkhanba amasung makhoigi transfer posting da Uparajapal da ahenba sakti piragani Gujarat ki Sabarkantha da laiba Himatnagar Civil Hospital da layengtuna lerakhiba ngang mari sikre Makhoi singadu Sandipura virus na oiramba yai haina singnari atopa ngang ani amasu hospital asimakta da virus asina nabadagi laikanari angang singadu ki blood sample sing sab chaba khangdok nabagi damak National Institute of Virology da thakre amasung madugi report ngairi marakasida raijagi hakshal bibak nangarang Gandhinagar da Sandipura virus raija adugi tongan bajila singda sandorak libadugi matang da wak khanakre
Met Department na hairi Nagaland, Orissa amasung Chhattisgarhda ngasi akanba nong chugani Konkan, Goa amasung mayai thangba Maharashtra gi ghat tasu laipak pokpa numit phawbada akanba nong churaba yai. IMD na hai Karnataka Samudra Khongban amasung Rajya dugi khat thangba saruk Telangana, Marathwada amasung Vidarbha dasu hayang phawbada akanba nong churaba yai. Tabiriba pawasi Akashvani Imphal dagini. केंद्र की गृह मंत्री अमित शाह ने मध्य प्रदेश की जिला यांखैमंगा मक्ता प्राइम मिनिस्टर्स कॉलेज ऑफ एक्सीलेंस ngasi इंडोर दगी वीडियो कॉन्फ्रेंसिंग की खुतांग दा हांगदोकनी श्री शाह ने ngarang chu न्यू दिल्ली दा अवांग बथाकी मिफम मा पांगथोक्तुना तोंगान तोंगान ब खुंगंग की प्रोग्राम सिंग चना हनबगी मतंग द खनखी मिफम अदु श्री शाह ने हाई प्रधानमंत्री नरेंद्र मोदी की लमजिंग मखादा लेबाक असिगी ngamkhai gi sarukta leiba khungang sing lam khuding makta chawkhal hanaba sarkar asigi achet pa phirep lai mafam sing adu gi miyam da thabak phangan ba amasung lambi thong phagat hanbagi tangai fadaba lai hainasu mangna phongdokhi Sri Shah na ngasi Madhya Pradesh ta ek पेड़ मां के नाम कैंपेन से हकदोक कनी उपराष्ट्रपति जगदीप धनकर ना साइबर अटैक सिंग थेंगनाबा ngamnaba akanba mityang changbaga loinana cyber security gi lamda lusingba ma oiba ngamnaba khusukulai mapung phana sengwatnawa hairi New Delhi dangarang numidang Global Counter Terrorism Council na sinduna pangthokiba ahum suba cyber security gi mifamda wangang bada Sri Dhankar na hai cyber crime gi chaitheng phanglaba sing maruaina khungang gi lamda leiba miyoi singda ain gi oiba tengbang pi na ba honagadabani laibak asida digital gi lamda chawkholakpaga loinana cyber crime gi wathok chu hengalakli hairaduna Sri Dhankar na masimak agency sing thijin khochin bagi thabak tawriba sing amasung ain gi lamda thabak tawriba miyoi singi oina nungnang ningai oiba amani haiki masi thengnaba ngamnaba technical lamda chawkhal hanaba amadi haithoi singthoiba miyoi sing puthoknaba su uparashtrapati na hairi Information amasung Broadcasting Mantri Shalini Vaishnavna hairi laibak asina yumbu oiduna World Audio Visual and Entertainment Summit sahi asigi November kundagi kunmari phawa Gawada singani wafam asi lauktok laduna mantri na hai masi prithibi pumbada media amasung entertainment industry gi oiba singthaningai oiba mifam ma oigani New Delhi dangrang pangthokiba curtain riser gi thoramda Sri Vaishnav na hai media amasung harau kumai gi lamda sauna awonba lakli amasung masida technology hapchin bagi thawong uri mangna hai aikoina honglakliba thawong asigi khwaidigi afaba sing adu lausinnaba honagadabani media amasung harau kumai gi lamda sarkar gi maikaidigi piba yaba mateng khudingmak pigani hainasu mantri na phongdokhi thoramduda Goa gi mukhyamantri Pramod Sawanchu sharuk yakhi Amarnath Rai khurumnabagidamak ngasi ayuk Jammu gi base camp tagi jatrik listing mari chanipan marphumapal gi atopa base amasu Kashmir tampak pangkhre makhoi sing adu gi manungda jatrik listing ama chanipan marphudra tarukna Baltal base camp ta aduga listing ani samapal marphudra humdoina Pahalgam base camp ta thungani mafam dudagi makhoi amuk Amarnath ki surung tamna chatkani America के हानगी राष्ट्रपति डोनाल्ड ट्रम्प रंग नुमिदांग बटलर दा रैली अमा पांगथोकलिंगैदा नोंमैना कापलंबदगी सोकले सेक्रेट सर्विसेस ना हाइरी हौजिक ट्रम्प खुदोंथिनिंगाई ओइद्रे अमसुंग सेक्शना नाक सेंदुना थमले विंबलडन टेनिस की नुपागी सिंगल्स फाइनल दा ममांगी चैंपियन कार्लोस अल्कारेज का वर्ल्ड नंबर 2 नोवाक जोकोविच का लंदन की ऑल इंग्लैंड क्लब की सेंटर कोर्ट ngasi numidang wainam pung 6 makhaida thingnaragani mixed doubles की फाइनल दना 7 सीट सांस जेलिंस्की अमसुंग सीएसु वै की जुरागा मेक्सिको की सांटियागो गोल्जालेस अमसुंग गिउलिना अल्मोस की जुरागा ngasi numidang wainam thingnaragani अरोइबदा मरोइबा पाउ अमुखना राज्य तरेट की विधानसभा सीट 13 की मरक की मिखल कांग्रेस अमदी तृणमूल कांग्रेस न सीट मरी मरी द माई पाखरे बीजेपी न सीट अनि अदुगा आम आदमी पार्टी अमसुंग डीएमके न सीट अममम फंखी प्रधानमंत्री नरेंद्र मोदी न हाइरी हौखिबा सही अहुम मरी असिदा महा की सरकार न मियोई कोटी निपाल द थबक पी खिबासिना थबक पीद्रे हाइना अरानबो वाफम संदोकलिबा मियोई सिंगी मचिन मेनसिले केंद्र की गृह मंत्री अमित शाह न मध्य प्रदेश की जिला यांखैमंगा मक्ता
Prime Minister College of Excellence ngasi indoor dagi video conferencing khutang da hangdokani amasung Wimbledon tennis ki nupa gi singles final da ngasi mamangi champion Carlos Alcaraz ka world number 2 Novak Djokovic ka numirang waidam puk makai da thengnaragani pauloi jare